ngashigi video asidi aikoigi malem asida khwaidagi tourist singna visit tawba pamnaba mafam malemgi oina khwaidagi supercar makhan makhan sijinnabada amadi anoba atai atopa country singna tawba ngamnadriba thabuk kya tawduna malemda sak takpata natana yamna inakara khunbada thoidok endokna maming chatliba Dubai city da leiba angakpo oigadaba mafam kharagi maramdani Masigi building asi Dubai da leiba museum amani building asi awuba singnadi decoration gi oina shabani haina khannai adubo masigi museum asigi manungda kari leiribano haiba khanglabadi adom soidana ngakpa fawigani round taba manba museum asigi apunba floor masing tare lei hairiba museum asigi structure asi aikhogi malem asida Dubai khagnatana atai atopa country ama fauna asigumba mawongi construction ama fau shaba ngamnadri museum asigi shape asi aikhoi miyoibegi mit ki shape malhanba aduga building asi museum ni haijarga su historical gi oiba pochai amata thamde museum asida leiriba asi present amadi future da sizinnarakadaba khuju khulai sing asita shaduna thammi masina maram oiduna museum asi malemda unique oiba museum ama oiri hairiba museum asigi ani shuba floor asi future da miyoibana yamna ka hena sizinnarakadaba oiba robotic dog anauba maman tanglaba flying drone chingba nauna puthokpa yamna high technology oiba masha mathantana thaujaba car na chingba singi thampham oiri aduga museum asigi mari suba floor asidana yamna angakpagi masak oigadaba khusemgi oiba rainforest saduna thammi asi tasunatana mari suba floor asida malemdagi mangkhraba amadi mangkhragadaba makhal kyagi species makhal lising aniga chambri preserve tawduna thamduna leiri masina aikhogi future da karigumba species makhal sing asi malemdagi mangkhiba targasu museum asida preserve tawduna thamobana museum asida chatuna aikhoina masigumba species makhal asi aikhogi malem asida leirammi haiba khangba ngamlagani museum asigi manga suba floor asidana nasana approve tawraba space station saduna lei hairiba space station asida mi thindok thinjin tawriba lift asi spaceship ki design gum ohelli hairiba lift asina museum asida leiriba space station asida laktuna aikhoina changba kan aikhoi asi thalaibakta chatpagum aikhogi isada fawhanba ngammi masina maram oiduna masigi museum asibu visitor singna yamna lakhanningbagi apamba pokhalli masigi swimming pool asisu Dubai da leiba malemgi oina khwaidagi chawba amadi khwaidagi luba swimming pool amani swimming pool asigi arubana 60 meter aduga swimming pool asigi mamingna deep dive Dubai haina kawi swimming pool asigi manung asisu angakpa oigadaba posak kaya saduna thammi swimming pool asida scuba diving tawduna makhal kayagi game kya sanaba yai masi sing asigi marakta cycling tawba chess sanaba pool na chingba masana kayagi sanafam saduna swimming pool asigi manungda thammi masina tourist kayagi attraction oihanba ngammi masigi swimming pool asida thajinuna thamliba ising asi 14 million liter ni aduga swimming pool asida leiriba ising asi pung taruk khudingi sengdokpagi thabuk tawi masigi desert mai da leiba lake asisu Dubai da leiba yamna fazaba lake amani masigi lake asigi design asina tourist singbo amuk hena pukning chingsinba ngamhali lake asi tourist singbo welcome sign utpo oina sakhibani lake asigi maramda hap jaraklibagi maramdi matau karamna asuk fazaraba lake asigi design asi matau karamna kanana tawkhibano haiba khangminasi lake asigi design asi lake asimak sariba mafam asida ngasi dagina sahi lising mari gi mamangda saduna thamlamba lake asigi design asiga chapmanaba ring ama fangki hairiba ring asidagi inspire tawduna sakhibani matang asida video asilo sinjari karigumba adumna sigumlaba interesting oiba amadi horror story kya taba fangbinangai gi damakta video asibu like share amadi aigi channel asibu nungsibiduna subscribe tawbiramu amadi subscribe tawra matungda bell icon besu on tawbiramu thanks